Thobal district ki Wangkhim AC ki manung chanba kiam tangjeng de FCI godown taba lambi fibam so salak sare sembi na balenga ki mari ne naba sing da kayarak haizarabasu thabak oina pangthokpadagi pangthok pidabadagi ngasi Khoisaonaba Meeyamna Lambi Touthoktuna Khongjang Changsinkhre Tangjeng Road Development Committee ki thomi Okendro leisang themna fongdorakpada Kiam haibong leirak leitan pok sabal tongba moijing khekman leisang themna chingba khul kaya gi mioi singna fauduna chatliba yamna maru oiba lambi amani lambi asida Food Corporation of India FCI godown Mahaisangani Health Center na chingba kaya su leiribani lambi asi sembina ba DC Thobal PWD amadi FCI da su kaya rak haizakhre adubu ngasi faubada tabidana leirakpa si yamna laibak thibani lambi gi fibam yamna fatabana accident kaya thokrabani maram asina Meeyamna sel khainaduna lambi asi anirak semkhre lambi shamjinba adudasu FCI godown amadi DC Thobal da mating tobina ba haizake adubu makhoi ga mari leinade haina mating panglakhide DC Thobal gi oina su fund leite PWD da haibiu hairaki Manipur lenga ki mari lena ba authority singna lambi asi athuba matamda sembiu karigumba sembi da batarabadi makhal makha kaya gi Khongjang Changsilakani haina fongdoraki FCI manager na ju haibase makhoi na daita lobu ngamde lambi si DC masamak ju haiba matamda akhoi na proposal tawbu matamda makhoi na haibase makhoi gi oina di DC gi oina di phal leite haibagi wakhalon du thamai aduna makhoi upai leite mari leinaba department PWD gumda adumai haibiu harga leiyaba adu akhoi thabadi che jinge ayambana akhoi PWD aduga Thobal district ki akhoi gi DC aduga loinana FCI manager da dum information de dum pijabani adubu lambi sina phatta maram orakanda accident bhaw thokku yawreba adubu ngasi waktadi asi nabudi yawdri adubu sumba khudong thibase matungda haidi tholaga nataga accident thokanda mi thokpa panba nataga leitaw yawragadi masigi risk kanana pubiduno haibagi wahang amalai aduna maram orakanda akhoi ngasi gi lambi thinjambai khongjang se akhoi changsinjamani Maira Paibi Dhanapati Yumnamna Fongdorakpada FCI godown gi achauba arumba man puduna gari kaya chathok chasin tawbadagi lambi asigi fibam asi asuki matik soksilakibani nong jing taba matam oibana khongkhut singda pukri dauna Kongkut singda pukri dauna ising tungsilaga leibana lambi asida mikcha Meeyamna chathok chasin tawba yadre yamna khudong thiningai oire athuba matamda lenga ki mari nenaba singna lambi asi sembi naba fongdorakle mahairoi nupi macha amana fongdorakpada lambi asi nong taba matamda garina leikhom kapsilambadagi school yaudana yumda hanba kayara kyaukhre nong khajikhtang tabada school chaining daba faunare maramasina leingak ki mari lenaba singna athubada lambi asi sembiduna mahaining thina tamba fanghanbiu haina fongdokhi Masih aku ni sih kayak hajar ado kayak tabi dah bang jadi tabi bahadur lagi terus tu nak kau silam biji cang bayar terus tasing na sing nong jinggi mata muai bana bukan lagi tanah gari sing si putha tu nak kau cang bayar terus asuk ke mati dong si bahadur tu oi ado nang ngasih aku sih manung tu lagi bamai ramai ramai hancu thok cara aku ngasih dah hang ngasih lam biji aku cincin jare hadu wari celau jare aku sih tang jinggi lam biji am fat di cara kau dah aku dah jauh yang menungai terus tu ojan marah rapat dah aku dah jauh yang menungai terus tu na Government authority mari ne basing na lambi si sang yeng jimina ba haijari